Listing ani tara tareta World Weightlifting Championship ki mangoinana World Anti-Doping Agency na lauba doping testa positive oire haiduna lauthokrabi Khumukcham Sanjita chanu ngasidi test adu asoiba yaurambadagi result adu lankhibani amadi doping case amataga mari leinadre haiduna lauthokraba matung Delhi High Court ki yathang amagi matung inna Sports Ministry na listing ani tara ni pangi Arjun Award Piragani haina chaliba tha sigi tarada Sanjita masada tharakpa email amana khangalakrai Thenglabasu thengna achumbana mai pai haibadu thaudo asina praman oigadori adumakpu sanoroi amagi punsida asigumba Lanna Maral Sijinbana asina laiba asigi mai purakadaba sanoroi amagi lambi kakthat pibada natana khudong chaba kaya khangu thakta manghali hiramasi matangda aikhogi reporter Onel Sambandaramga Sanjita ga khanaba unarubagi paudam ama English ngani taragani pangi Arjuna Award asi piragani hana lauthorpa si matangdani akhoi ngasi TOMTV na lakcheduna ngasi akhoi Khumukcham Sanjita chanugi yumda akhoi akhanana unajabgi thoramni myamna sadokchari ba se ahan mamaktada Sanjita tarang option ahan mada khangjaningi singa saigi doping test king saigi chayet na bama lakhi base si wari si mati amtang thambi tasena araga sigi doping case 2017 gi November gi date 17 da laukiba doping kanone test ne ado mase ai kanona USA da laukiba akogi adugi matamda world championship competition ama lai adugi akoi mangdongna na tha ma mafamdu da training daraga lairingai manungdu da laukiba doping test ne si laura matungda ai tonga ba games da event mayam ma sanare matungda sanare ba matungse akoi mamangda hana doping tar laura dum lai adagi mafamdu da dum la hawe adagi matung tarakwa adi kamuloi championship kamuloi games na chingba adum mayam se ai piraga dum laeba adum pira lakpa positive to ora kunate aina ngasi tasengna raga ai sanara ko ngasi hanaka adi challarga sanara ibje chahi tara mari muksura abane tara mari se ai international ge thakta medal lauraga dum lapani medal lauraga laiba ai se adum tha amada anira ahumlak tagi hena su laurangani doping je I daga blood ta khang de urine ta khang de ani moina dum lauri bane laurag lakpa adagi India Federation na issue tawba diet natana supplement natana atopa aina atongan extra tukan de laira kholaga aisa ki bamta laite aduna moina piba yare hena moina allow tawba supplement ang tane ngasi bongta chara lakpa je aduna ikhangong dana smaina 2017 de laukiba dopsi da moina positive oire na lakpa je engonda yam chingnangai oiba oiri maram se aina chadana sukuiba pira laga positive oidraga haidi kamaina oiribano sineba aina am khangning je moida mayam sina ai tasena raga India gi misat puraga Manipuri si yorokpada Manipuri mayam India miyam na ai jahraung ta yam na opirine adugi thangnaraba harauba gi thangnaba mikup mikup sida makoina smaina positive oire haji tasena raga ai gi pura misat pura thina ngai oiribane pura aina ngasibogda asigi thakse level ji hona rakpada aina aduki mati wan hona jakiba aduga kaisulekta ba mogi asoiba mana pura ai ji down pura mina ai ji fazana amta tungda amta ngangna gi tramni aduna sumba soibaje aina tasena moiga thengnaba kire aina ai cha ki dabje moina baduna pira ka tawsili je aina isa ka takhanga ga tumina laithom daraga di mayam sena su ai asumba ji ubiroi doini tasena raga ai life ta aina sanaroi khudimaki moigi punsida ju sanaba haiba phinsida sangakуда koi ahanbada trage tawrisi koi Arjun Award adum yawasi pamdaba mi di amta laira moi loina pami adubu yawasi di aigi tawzaruba aigi achievement duna nakak chengna haidi aduma sana ta bani pirakanina adubo ai thawdoksidi tasengna ai Olympic ki manglando phajana phangaga aina phajana khonara pa ai 2016 da Olympic ni stoy hobagi aingonda thawai am chaaga lairaga ai 2020 ki Olympics de yawda yan de haraga ai kanna honara pa matam sida moina aingonda haidi lamkhang da pura patyang thada pireba aduna ai asima de ai tasengna nuaite Miyaiba khudimak khwaidagi wangba achievement amadi award sing fangning bang haktani tongan ba profession da lairiba miyoi khudimakna masa gi profession ge khwaidagi wangba awards amadi achievement sing fangna batanari bang haktani masida sanaroi sing su adumangai sanaroi sing na India gi oina khwaidagi hena chawba award am oiriba Arjuna Award fangning da bagana su leiramloi amadi sanaroi sing na changsilakpa matamda Olympic ki platform da amuktang yawo fanglabadi haibasi sanaroi khudimaki manglani Adumapu masipumna magasi Sanjita gi oinadi doping test asina maram oirega kahen khibang haktani adubu thenglabusu thengna achumbana mamai thangdadi mai pai haiba matagum Delhi High Court ki yathang amagi matung inna Sanjita da
ꯑꯩꯈꯣꯏꯒꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯄꯥꯟꯒꯤ ꯑꯥꯔꯖꯨꯟ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯁꯟꯖꯤꯇꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯔꯛꯂꯤ hiram asigi matangda pawdomjariba camera person naresh ka loina onel sambanduram times of manipur news imphal